हौजिक पृथ्वीदा यंग लाउना नैनरिसे अमेरिका की प्रेसिडेंट डोनाल्ड ट्रम्प ना पृथ्वी की कंट्री खुदिंगदा मखोइगे ट्रेड अमदी रिलेशन तौनरिबा बिजनेस तौनरिबा मखोइगे पोट पिसिलिबा नत्रगा अतोप कंट्री की पोट मखोइदा लाखलिबा मसिगी एक्सचेंज तौनबसे मसिदा टैरिफ इंपोज तौबसिनी माकी टैरिफ असे कंट्री की मतुगिना 10% दगी 40% फावबता इंपोज तौबगी वानी अमसुंग मसिदा अमेरिका के येकनबा अमेरिका के मरुप अमत थीखिद्रे अमसुंग फजना टैरिफ असे फजना लगाइरे अदुगी मरमना होजि कंट्री कयागा अमेरिकागा नुंगाइनदबा नुंगनांगदबसे ओइरकले ट्रेड वार असे हौख्रे हाइबे याय अमसुंग मसिगा लोइनना चाइना नदी मसिगी रिटेलिएशन लौख्रे चाइना ना ngasi अमेरिका द फजबा रिप्लाई मा पीख्रे 34% टैरिफ इंपोज तौख्रे चाइना ना यूएस की पोचै सिंगता मादुगी पोचै सिंगतो यूएस की चाइना द लाकपा चाइना ना लैबा अमसुंग यूएस ना मादु ऑलवेज योनुन त लाकपा अदुगु पोचिंग की मथकता 34% टैरिफ नि चाइना ना हापख्रिसे मसि याम चौरबा चाइना अमदी अमेरिका की मरकता खुदुमगु उतना बाहाइबा तारे हुजिक यामना यंग लाउना मसिगी डिस्कशन असे चथरी चाइना ना अमेरिका की पोता 34% टैक्स इंपोज तौबसे मसि तौद्रिङै ममांगदा अमेरिका ना ऑलरेडी चाइना की पोत अमेरिका द चंगबसिंग असिदा 34% टैक्स लगाइख्रबनी मसि की रिप्लाई नि हुजिक चप मानख्रे ड्रोनी अमसुंग मसि चटनरकदोरिसे लाकलिबा थर्सडे नुमितगी ओइनी हाइरी अमेरिका मसिदा साउरी पोनी चाइना की मथकता मसिगी वफम चाइना की स्टेट काउंसिल की कस्टम कमीशन ना मखोगी स्टेटमेंट अमता निक्सिंगलकपने हारिबा चाइना की काउंसिल असिना मसि मसु हाइकी मदुदी अमेरिका ना हंदक तौसिलकलिबसे मसि अमबु नमथबा अमदी थ्रिटेन की मनुंग चली मखोइना टैक्स असुयामना तौबसे मसिगी रिप्लाई दे खोजो पीरे अदुबु मसि इंटरनेशनल ट्रेड रूल आइना अमा लैरी अदुकी फुल्ली अगेंस्ट नि हाइबो वफम सिसु चाइना ना हाइकी तौबगिदी मसि हाना तौरमदब थबक अमनी अमसुंग अमेरिका की पोचै सिंग पृथ्वी की कंट्री कयाता योलबसे इंडिया दो एगरा पाकिस्तान दो एगरा नत्रग गल्फ कंट्रीज सिग दो एगरा मसिद टैरिफ से टैक्स लौबा अमेरिका न कोई पोनितना अदुना नखोइना कोइदि योन बतारगते असुयाम लौनी हने लौबा मसिगी रिटेलिएशन चिन हंदक ट्राम तौरगसी जीसीसी हाइना लैरी गल्फ की कंट्री मैम की मकोइ असिसु हंदक थाद्रे सिनी गल्फ कंट्री द कंट्री दुगी मतुगिना 10% की 40% 41% पावदा टैक्स तौरिसिनी अदुना अमेरिका ना मखोई की पोत योनबदा टैक्स लौरे न पोत चेसिंग असे होजिक टैक्स ति वांगलबनी ना पोत चेगी ममल सु वांगब तारे अदुना अमेरिका सु पोत से तांग ना फंगलगनी अतोप मखोई की पोत अतोप कंट्री दि चखिबा अदुना सु मसि तांग ना फंगलगनी अदुना मसि कया फबा थबक्ति नति हाइदुना कंट्री कया ना मसि की निंदा अति तौरे अमरोमदा तुर्की अमदी इस्राएल की मरकता सीरिया द हुजिक अकनबा क्लेश अमकी मोंग लागली अदुगा तुर्की सिना सीरिया से कंट्रोल तोनिंग बनी मखोई की मतुंग इन वा चनहनिंग बनी अदुपु इस्राएल ना अमका हुजिक ममिता सलक से सीरिया द मखोई की फोर्स चंखिबसिंग असे हुजिक थोकतरगा हुजिक थ्रिटेन नियम कन तौनरिसे तुर्की ना इस्राएल द हाइरी नकोई यांग न थोको नत्रदि मोंग चारो हैतना हुजिक के सीरिया के मफम खरदा तुर्की की बेस सारी है मसी की बेस असिदा साफम असिदनी हाइरी हुजिक का इस्राएल ना अमका हमला तौरिसे अदुना हुजिक तुर्की अमदी इस्राएल के मरकता सीरिया के मरमदा खुद थोकनकिबगे हाई चांस लै हुजिक मोंग चाते तुर्की अमदी इस्राएल अमका टेंशन नि सीरिया दा अमरम रशिया यूक्रेन की मरक चथरीब वार असे मसी पीसता सीजफायर पुरक्नबगीदमक्ता यामना अकनब खोंजंग चक्सिलक्ली खानी ममांगदा मसिगी सीजफायर की वफम असे यानदुन लैरपनी अदुगी मतुंगदा यानद्रब हाइदुना अटैक सी रशिया यूक्रेन फजन थिंजनबा अदुगा यूक्रेन मखोय ngamba मखे अटैक तोबा अदुबु डोनाल्ड ट्रम्प अमदी मागी टीमना मसिगी वार असे लेपथनबगी तमक्ता यामना कन्ना होनकी अमसुंग रशिया सु जियाई रशिया न गसी हाइक्रे मदुदी US अमदी अखोई की मरकता रिलेशन असे हाना फरमबदगी 3 स्टेप्स हेना होजिक फगल अबली हाइदुना रशिया की कांगलुप नसु होजिक हाइरी मदुदी अखोई सीजफायर पामी US ना हाइबा अदुकी मतुंगिन अखोई चटली अदुबु मसिगी सीजफायर सु ओइहनिंग दब कयाम लई हाइदुना रशिया की मखोई फॉरेन मिनिस्टर दो मदुना मेंशन तौकी अदुना सीजफायर की वफम से होजिक याम कन्ना स्टेप वांगना चसिलगली स्पीडता अदुगा मसि ओइरबसु याई अदुगा डोनाल्ड ट्रम्प हाइरी उम्मीदनी अखोई आई थाजबलै रशिया मसिदा रेडी ओइगनी हाइदुना रशिया सु रेडी नि हाइरी तम तमना मसि याम कन्ना एडवांस ओइबगी मोंग दे जसिलगली
ꯑꯃꯔꯣꯝꯗ ꯒꯥꯖꯥ ꯃꯅꯨꯡꯗ ꯌꯥꯝꯅ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯉꯁꯤ ꯗ꯭ꯔꯣꯟ ꯍꯝꯂꯥꯗꯒꯤ ꯍꯃꯥꯁꯀꯤ ꯆꯥꯎꯔꯕ ꯂꯤꯗꯔ ꯑꯃ ꯁꯤꯕꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯋꯥꯠꯄ ꯑꯃꯁꯨꯡ ꯍꯪꯒꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯖꯥꯒꯤ ꯐꯤꯂꯤꯁꯇꯤꯅꯤ ꯃꯤꯁꯤꯡꯗꯤ ꯌꯥꯝꯅ ꯋꯥꯕꯒꯤ ꯋꯥ ꯂꯩ ꯑꯗꯨꯒ ꯒꯥꯖꯥꯒꯤ ꯋꯥꯗꯤ ꯇꯣꯉꯥꯟꯕꯅꯤ ꯃꯁꯤꯗ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯎꯗꯤ ꯇꯥꯔꯣꯏ ꯃꯔꯝꯗꯤ ꯏꯁꯔꯥꯏꯜ ꯌꯥꯝꯅ ꯑꯀꯟꯕ ꯈꯣꯡꯕꯨ ꯑꯃꯗꯤ ꯈꯣꯡꯕꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯒ ꯂꯣꯏꯅꯅ ꯒꯥꯖꯥ ꯑꯁꯦ ꯍꯝꯂꯥ ꯇꯧꯕꯒꯤ ꯍꯟꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯃꯁꯨꯡ ꯍꯥꯟꯅ ꯇꯧꯈꯤꯕ ꯋꯥꯔ ꯑꯗꯨꯒꯤ ꯁꯛꯇꯝꯗ ꯂꯥꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯗꯒꯤ ꯁꯤꯁꯐꯥꯌꯔ ꯍꯜꯂꯛꯄꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯇꯨ ꯁ꯭ꯇꯦꯠ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯅꯔꯛꯄꯅꯤ ꯑꯃꯁꯨꯡ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯃꯁꯤꯗ ꯏꯟꯚꯦꯁ ꯇꯧꯔꯒ ꯅ꯭ꯌꯨꯂꯤ ꯒꯥꯖꯥ ꯑꯁꯦ ꯔꯤꯚꯥꯏꯚ ꯇꯧꯔꯒ ꯅꯧꯅ ꯁꯦꯝꯒꯠꯂꯛꯄꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯃꯦꯔꯤꯀꯥꯅ ꯃꯁꯤ ꯄꯨꯝꯅꯃꯛꯇ ꯏꯁꯤꯡ ꯍꯩꯖꯤꯟꯕꯒꯨꯝ ꯍꯩꯖꯤꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯍꯧꯖꯤꯛ ꯍꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯍꯥꯏꯐꯦꯠ ꯑꯃ ꯇꯦꯟꯁꯟ ꯂꯩꯔꯨꯔꯕꯅꯤ ꯍꯁꯤꯅꯥ ꯁꯦꯈ ꯍꯦꯛ ꯆꯠꯈꯤꯕ ꯃꯇꯨꯡꯗ ꯏꯟꯇꯔꯤꯝ ꯒꯣꯚꯔꯟꯃꯦꯟꯠ ꯂꯥꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯍꯦꯠ ꯑꯣꯏꯔꯤꯕ ꯌꯨꯅꯨꯁ ꯑꯁꯦ ꯏꯟꯗꯤꯌꯥꯒꯤ ꯐꯦꯚꯔ ꯅꯠꯇꯦ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯂꯒ ꯏꯟꯗꯤꯌꯥꯒ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯤꯕ ꯔꯤꯂꯦꯁꯟ ꯊꯥꯗꯣꯛꯂꯒ ꯍꯥꯟꯅꯒꯤ ꯄꯥꯀꯤꯁꯇꯥꯟꯒ ꯃꯈꯣꯏ ꯔꯤꯂꯦꯁꯟ ꯇꯥꯏꯠ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯕꯣꯔꯗꯔꯁ ꯈꯖꯤꯛ ꯈꯖꯤꯛ ꯀ꯭ꯂꯦꯁ ꯑꯣꯏꯈꯤꯕꯒꯤ ꯋꯥꯐꯝꯁꯨ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯟꯗꯛ ꯔꯤꯁꯦꯟꯠꯂꯤ ꯌꯨꯅꯨꯁ ꯑꯁꯦ ꯆꯥꯏꯅꯥꯗ ꯚꯤꯖꯤꯠ ꯇꯧꯔꯨꯏ ꯑꯃꯁꯨꯡ ꯆꯥꯏꯅꯥꯗ ꯅꯣꯔꯠ ꯏꯁꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯣꯔꯠ ꯏꯁ ꯑꯁꯤ ꯃꯁꯤꯒꯤ ꯊꯣꯛꯐꯝ ꯆꯥꯐꯝ ꯁꯃꯨꯗ꯭ꯔ ꯋꯦ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔꯗ ꯒꯥꯔꯖꯤꯌꯟꯅꯤ ꯑꯃꯁꯨꯡ ꯍꯥꯏꯈꯤ ꯑꯗꯨꯒ ꯅꯣꯔꯠ ꯏꯁꯁꯤꯗꯤ ꯑꯣꯟꯂꯤ ꯆꯤꯀꯦꯟ ꯅꯦꯛ ꯀꯣꯔꯤꯗꯣꯔ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯁꯤ ꯁꯤꯂꯤꯒꯨꯔꯤ ꯀꯣꯔꯤꯗꯣꯔ ꯑꯁꯤ ꯈꯛꯇꯅ ꯃꯁꯤ ꯁꯝꯅꯍꯜꯕꯅꯤ ꯀꯥꯏꯅꯁꯨ ꯃꯁꯤ ꯂꯤꯔꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯁꯤꯂꯤ ꯀꯣꯔꯤꯗꯣꯔꯁꯦ ꯏꯟꯗꯤꯌꯥꯗ ꯃꯁꯤ ꯁ꯭ꯇꯔꯦꯡꯊꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗ ꯕ꯭ꯔꯥꯍꯃꯣꯁꯀꯨꯝꯕ ꯃꯤꯖꯥꯏꯜ ꯑꯗꯨꯒ ꯃꯁꯤ ꯗꯕꯜ ꯃꯤꯂꯤꯇ꯭ꯔꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯂꯩꯕ ꯑꯗꯨꯒ ꯃꯤꯂꯤꯇ꯭ꯔꯤ ꯕꯦꯁ ꯀꯌꯥ ꯍꯧꯖꯤꯛ ꯁꯥꯕꯒꯤ ꯋꯥꯐꯝ ꯃꯦꯟꯁꯟ ꯇꯧꯈ꯭ꯔꯦ ꯍꯧꯁꯨ ꯍꯧꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯞ ꯋꯥ ꯑꯗꯨꯗꯒꯤꯁꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯦꯟꯅ ꯏꯟꯗꯤꯌꯥꯗ ꯃꯁꯤ ꯆꯦꯛꯁꯤꯟꯕ ꯍꯦꯟꯈ꯭ꯔꯦ ꯁꯣ ꯍꯧꯖꯤꯛ ꯉꯁꯤ ꯅꯨꯃꯤꯠꯇ ꯕꯦꯡꯀꯣꯛꯇ ꯁꯃꯤꯠ ꯑꯃ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯁꯃꯤꯠ ꯑꯁꯤ ꯃꯜꯇꯤ ꯁꯦꯛꯇꯣꯔꯦꯜ ꯇꯦꯛꯅꯤꯀꯦꯜ ꯑꯦꯟ ꯏꯀꯣꯅꯣꯃꯤꯛ ꯀꯣꯑꯣꯄꯔꯦꯁꯟ ꯍꯥꯏꯗꯤ ꯃꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯨꯁ ꯎꯅꯈ꯭ꯔꯦ ꯃꯈꯣꯏꯅꯤꯒꯤ ꯃꯁꯦꯟꯗ ꯋꯥ ꯈꯔꯗꯤ ꯊꯝꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯄꯣꯖꯤꯇꯤꯚꯂꯤ ꯀꯣꯑꯣꯄꯔꯦꯠ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯃꯣꯗꯤꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯈꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯌꯨꯅꯨꯁꯅꯁꯨ ꯊꯝꯈꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯐꯣꯔ ꯗ ꯐꯥꯔꯁ ꯇꯥꯏꯝ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯦ ꯔꯦꯖꯤꯝ ꯑꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯦꯟꯖ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯅꯨꯁ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯑꯍꯥꯟꯕ ꯃꯣꯗꯤꯒ ꯎꯅꯕꯅꯤ ꯍꯥꯏꯔꯤ ꯕꯦꯡꯀꯣꯛꯇ ꯉꯁꯤ ꯎꯅꯗꯅ ꯋꯥꯔꯤ ꯐꯖꯕ ꯈꯔꯗꯤ ꯁꯥꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯇ ꯋꯥꯐꯝ ꯈꯔꯗꯪꯒ ꯔꯁꯤꯌꯥꯒꯤ ꯃꯣꯁꯀꯣꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯈ꯭ꯔꯤ ꯃꯗꯨꯗꯤ ꯆꯦꯂꯦꯟꯖꯀꯤꯅ ꯌꯥꯝ ꯗꯦꯟꯖꯔꯁ ꯒꯦꯝ ꯑꯃ ꯁꯥꯟꯅꯔꯤꯕꯅꯤ ꯍꯧꯖꯤꯛꯀ ꯌꯨ ꯑꯦꯁꯀꯤ ꯃꯔꯝꯗ ꯔꯁꯤꯌꯥꯒꯤ ꯔꯤꯂꯦꯇꯦꯠ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯍꯥꯏꯈꯤ ꯁꯣꯝꯗ ꯌꯨ ꯑꯦꯁ ꯑꯦ ꯑꯃꯗꯤ ꯔꯁꯤꯌꯥ ꯁꯤꯁꯐꯥꯌꯔ ꯑꯁꯤ ꯄꯨꯔꯛꯅꯕ ꯄꯤꯁꯇ ꯄꯨꯔꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯁ꯭ꯇꯦꯞꯁꯦ ꯑꯞ ꯑꯣꯏꯔꯕꯅꯤ ꯃꯁꯤꯗ ꯍꯥꯏꯐꯦꯠ ꯅꯛꯁꯤꯟꯅꯔꯕꯅꯤ ꯌꯨ ꯑꯦꯁ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯇꯥꯏꯞꯁꯦ ꯑꯃꯔꯣꯝꯗ ꯖꯦꯂꯦꯟꯁꯀꯤ ꯑꯃꯗꯤ ꯌꯨꯔꯣꯄꯤꯌꯟ ꯃꯥꯏ ꯀꯥꯎꯟꯇꯔ ꯄꯥꯔꯠꯁꯤꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝꯁꯤꯡ ꯑꯁꯦ ꯁꯝꯊꯤꯡ ꯁꯤꯁꯐꯥꯌꯔ ꯄꯨꯔꯛꯄꯒꯤ ꯃꯑꯣꯡꯗ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯁꯤꯔꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯈꯤ ꯉꯁꯤꯁꯨ ꯑꯦꯇꯥꯛ ꯌꯥꯝ ꯇꯧꯈꯤ ꯑꯗꯨꯒ ꯁꯤꯁꯐꯥꯌꯔ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯏ ꯍꯥꯏꯗꯨꯅꯁꯨ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯃꯦꯟꯁꯟ ꯇꯧꯈꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯨ ꯑꯦꯁꯀꯤ ꯋꯥꯐꯝ ꯂꯣꯏꯔꯒ ꯌꯨ ꯑꯦꯁꯀ ꯂꯣꯏꯅꯅ ꯁꯤꯁꯐꯥꯌꯔꯒꯤ ꯋꯥꯐꯝ ꯈꯔ ꯌꯥꯈꯤꯕꯅꯤ ꯁꯤꯁꯐꯥꯌꯔ ꯃꯤꯟꯁ ꯋꯥꯔ ꯂꯦꯞꯄ ꯅꯠꯇꯕ ꯑꯗꯨꯕꯨ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯏꯅꯔꯖꯤ ꯁꯦꯛꯇꯔ ꯑꯃꯁꯤꯗ ꯑꯦꯇꯥꯛ ꯇꯧꯅꯔꯣꯏꯁꯤ ꯑꯩꯈꯣꯏꯁꯨ ꯇꯧꯅꯔꯣꯏꯁꯤ ꯃꯁꯤꯅ ꯄꯥꯕ꯭ꯂꯤꯛꯀꯤ ꯑꯋꯥꯕ ꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗ ꯌꯥꯅꯈꯤ ꯑꯗꯨꯕꯨ ꯔꯁꯤꯌꯥꯅ ꯍꯥꯏꯈ꯭ꯔꯦ ꯌꯨꯀ꯭ꯔꯦꯟꯅ ꯃꯁꯤ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯍꯧꯈꯤꯕ 24 ꯑꯋꯥꯔꯁꯤꯗ ꯃꯈꯣꯏꯅ ꯔꯁꯤꯌꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯈꯔꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯐꯝ ꯈꯔꯗ ꯃꯈꯣꯏꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯁꯤꯜꯂꯛꯈꯤꯁꯤꯅꯤ ꯁꯣ ꯑꯁꯣꯝꯗꯅ ꯌꯨ ꯑꯦꯁ ꯑꯃꯗꯤ ꯔꯁꯤꯌꯥ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯥꯇꯣꯒꯤ ꯆꯤꯐꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯔꯁꯤꯌꯥ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯁ꯭ꯇ꯭ꯔꯦꯡꯊꯦꯟ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯃꯔꯣꯝꯗ ꯁꯤꯁꯐꯥꯌꯔꯁꯦ ꯑꯣꯏꯍꯟꯅꯤꯡꯂꯤ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯤ ꯈꯔ ꯂꯩꯔꯤ ꯌꯨꯔꯣꯞꯀꯤ ꯃꯈꯣꯏꯅ ꯃꯁꯤ ꯁꯤꯁꯐꯥꯌꯔꯁꯦ ꯑꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯒ ꯖꯦꯂꯦꯟꯁꯀꯤ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝ ꯑꯁꯤꯗ ꯄꯣꯠ ꯆꯩ ꯄꯤꯁꯤꯜꯂꯒ ꯔꯁꯤꯌꯥꯗ ꯃꯊꯪ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯃꯤ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯅ ꯇꯧꯔꯤ ꯍꯥꯏꯗꯤ ꯍꯟꯗꯛ ꯃꯔꯛ ꯑꯁꯦ ꯁꯣ ꯃꯁꯤꯒꯤ ꯁꯤꯁꯐꯥꯌꯔꯁꯤ ꯍꯧꯖꯤꯛ ꯐꯥꯏꯅꯦꯂꯥꯏꯖ ꯑꯣꯏꯗ꯭ꯔꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯇꯦꯛ ꯇꯧꯔꯤ ꯔꯁꯤꯌꯥꯅ ꯃꯗꯨꯒꯤ ꯔꯤꯇꯥꯂꯤꯌꯦꯁꯟ ꯐꯖꯅ ꯁꯨꯊꯔꯤ ꯃꯁꯤ ꯁꯥꯟꯇꯤ ꯄꯥꯝꯗꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯃꯣꯁꯀꯣꯒꯤ ꯃꯈꯣꯏꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯃꯦꯟꯁꯟ ꯇꯧꯈ꯭ꯔꯕꯅꯤ